ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ India lengakna tumina separate administration pikhrabra haibagi chingnaba phawri haina United People's Front UPF ki president Nongthoma Rupachandra na haikre Athuba matamda miyam gi lengak laklagani adubu chap saba matamdi haiba ngamdi haina speaker te Saitaberta na phongdokre Amadi MOS Home Bandi Sanjay Kumar ki khongchat cancel tokibadagi Prime Minister Narendra Modi Manipur da lakadra lagoidra haiba leikhai taba ngamdre Assam amadi Mizoram da di lakadori Kurumjari ISTV Paumyeng tabiri basimutaram nokchari hauji pau sandokna pisari India lengakna tumina separate administration pikhrabra haibagi chingnaba phawri haina United People's Front UPF ki president Nongthoma Rupachandra na phongdokre Wafamasi konung mamangda leiba lamyan ba sanglenda pangthokpa United People's Front UPF ki kuntarerak suba foundation de gi thoromda haikibane ngasi gi thorom adu da NIPCO gi vice president Birendra Chingakham Mapi council ki president KC Romeo UCM ki president YK Dhiren AMPFA ki president K Thoiba Kada ki president Ais Priyo Kumar na president members ngone sarukia ke amadi retired HOD political science departmental Imphal college ki K Saitazit na resource person oina sarukia ke ngasi ki tharamadu da irei pak iramdam gi damakta thawaina pontha pikraba thoba singi famda minute ani 2 minute leptuna ikai khumna basut ke UPF ki president amaka taraduna India lengakna national highway singda free movement yahangani hai khraga ngasi phawba kari mata tawba ngamdana leiba asina separate administration pikhabra haibagi chingnaba phawole UPF na hek saphonglakpadagi ngasi phawba tongan ba chinggi district singda chatuna idea of Manipur gi wakalol da yellow missing nungsi sanana leiminana ba honaduna laklingai marakasida Lona yadaba mapaldagi changlakpa mitop singna Manipur thugaina ba honarakpa amadi aranbada yumpham oiba report ama PUCL na puthorakpasi United People's Front ki maikai dagi yaningde UPF na pamjabade hauzik tongan ba relief camp singda leiriba IDP singasi mayumda athubada hanjin hanba sine Manipur na India da pullubagi phangpham thokpa haksing chapchana phanganduna idea of Manipur gi wakalol da khundaminariba yellow mi kanglu forup sing nungsi sanana leiminabadu UPF ki apambani haike Manipur da khundaminariba chingdam amadi leiminariba phup khidam manana yenga kanda aikoi chapkhatpa nungai bu punsi marol amadi hingmina se haiduna aikoina tongan leba chingi district kaya da chatuna lakhi loina asugona ba nungsi sanana hingminariba asigi tanja asida lona yadaba mapalangi kharchangsal akanda Manipur thugaina ba silakpa ase aikoi UPM na asuki mati nungai jade tawriba tanja asimata da aikoina hauji miyam se nungsi chana leiminana bidam akoi tongan ba feri area da akoi chatuna kem tawjari sidade khangaudana Delhi da PUCL haiba organization amana aranba mawongda akoi pawma santorokna akoi maitai singse lana lamjingna honarakse akoi UPM na kanamawongda condemn tawi Athuba matamda popular government amadi soidana laklagani adubu aikoina khutta pairaga tawgadabadi natabanina chap chaba matamdi haiba ngamdri haina Manipur Legislative Assembly ga speaker Thokchom Saitaberta na phongdokre Afamasinga se speaker gi yumda pangthokpa IPSA imnam lekai gi cricket player singda track suit yantokpa gi tharamda paungchina hangba wahangi paukhum piraduna phongdokhibani Speaker Thokchom Saitaberta na makataraduna popular government ama semba haibasi lebak miyam amadi politics tawriba singisu apambani adu mathang thada semlaba yai haina ngangnariba sidi aikoina khutna pairaga tawgadaba natabanina chap chaba matamdi haiba ngamde athubadadi semlaklani Amaramda IDP sing tangkak ahum thokna hanjin halagani haina Manipur governor phongdokkiba leirabanina thabak oina tawrukani thajai loinana center na su kanna wari sanaduna hauzik free movement yadribasisu athubada yahalaklagani haibagi thajaba leire haike IDP gi se nahan governor na mafam da aina statement am thokibran khalle maza tangkak ahum lak thokna tawrga masi losanna ba honnari haibo hom thambire aduna aina khanbadasu soina mai pangna tawgine na khalli aduga madu tawro matunda leibado hanjanba ngamagadi sathi hanjalakda mabung phaina lawani aduna madu hanjanam tangai phade adu lawthokhiba poro government na soida tawrkane lawje lenga masidi Manipur gi people sing ya pamani politics tawjari ba khoi punamang si pamani adubu
ꯁꯦꯝꯃꯛꯀꯅꯦꯅꯗꯤ ꯈꯜꯂꯦ ꯑꯊꯨꯕꯗ ꯃꯇꯝ ꯆꯞ ꯆꯥꯅ ꯀꯛꯑꯒ ꯊꯥꯕꯗꯨꯃꯗꯤ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯨꯠꯅ ꯄꯥꯏꯔꯒ ꯇꯧꯒꯗꯕ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯕꯒꯤ ꯃꯇꯥꯡꯁꯤ ꯑꯩꯅ ꯈꯟꯕꯗ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒ ꯃꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯍꯣꯠꯅꯗꯅ ꯀꯟꯅ ꯍꯣꯠꯅꯕ ꯃꯥꯜꯂꯤ ꯑꯗꯣ ꯇꯥꯖꯕ ꯄꯥꯎꯗ ꯍꯥꯏꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯁꯨ ꯌꯥꯔꯅꯤꯅ ꯇꯥꯏ MOS Home Bandi Sanjay Kumar gi khongchat cancel tawkhibadagi Prime Minister Narendra Modi Manipurda lakadra lakroidra haiba lekhai taba ngamdre Assam amadi Mizoram dadi lakadori Hana lemlambagi matung ina Prime Minister Narendra Modi Manipurda laklaga Imphal amadi Churachandpurda mifam pangthokani Madugi mangoina na MOS Home Bandi Sanjay Kumar Manipurda laktuna khongchat adugi damak yengsingani haina khanaram khibani magi khongchat manungda None district Manungda paikhatpa railway yauna sakat thaurangi thabak kaya su yengsillamgani haibadagi lambi amadi atei mafam kaya semjin badanatana di sina makok thongba official singa mifam pangthoktuna khongchat adu soida ngamdanaba hotnaba laikhrabani adu bikang khangogdana MOS Home gi PS Andra Vamsina Manipur lengakta minister gi khongchat adu yaithokle haiba khangalakkhibani yaithokpagi maram chapchana khangdrabasu administration reason ni haina lengakta tharakpa cherol adu da palle Amromda PM Modi Manipurda lakadra lakroidra haibagi lekhai taba ngamdrabasu mathang thagi tang 16 Assamda laktuna ahing leklaga tongan ba project amadi program kaya saruk yakani haina se Minister Hemant Kumar Bishwana ngarang paumishingda phongdokre mathang thagi tang 15 da su Mizoramda laktuna railway project PM na sangagani haina thaurang tawre Cypriot Foundation na High-Tech Group of Institution India amadi High-Tech Medical College and Hospital Bhubaneswar ga puna khusam naduna lemna pung kunmari service tawgadaba High-Tech Information Center Manipur Koba Healthcare Clinic ama ngasi Thobal District manung channa Samram Khunda hangdokpaga loinana numit ini satakadaba special mega health camp amasu hawdoktuna miyoi kaya lemna layangduna hidak langthak sing lemna fangan kre Haramaduda Kangaboge Sigi MLA Surja Kumar Okram, High Tech Medical College and Hospital, Bhubaneswar and High Tech Group of Institution, India gi Chairman Dr. Tirupati Panigrahi, Orishagi MLA Rupesh Panigrahi, High Tech Medical College and Hospital, Rourkela gi Director Dr. Rakesh Panigrahi, Manipur University gi former Acting Vice Chancellor Professor K. Jukindro Susaruk Yakhe. MLA O Surja Kumar na the Cypriot Foundation galoina duna leiriba High Tech Group of Institutions India amadi High Tech Medical College and Hospital na lamdamasigi sotharaba imungi angangsingda MBBS na chingba mahi tamhangani hairiba si pukning thawatningai ni Maki Assembly Constituency manungchana leiriba Samram Khunda asigumlaba healthcare clinic ama hangdokpa si lamdamasigi oina yamna laibak fawani haike Somda layaba swatharaba satra mayam swatharaba akoi MBBS kumba topa different field da makoi na piriba offers sing sida tamningba mayam akoi sida doctor sing in the future mayam gi kenosi yenga doctor makoi na sidagi khallaga haiba tare mayam na su akoi sida 24-hour free services pigani haibagi mayam sisu thambiri labagi hamna phabani maigi somda specialist walakpa kari lairpo mayam government institute mayam le government na loina mak tobung ambasu na te duna sigumba NGO mayam singsina praja gi namakta mateng pangbiba haibasi yamna laibok phabani National Highway 37 lambi paringda gari chaka tara mari amani tara taruk panba gari thawbada athingba thamlakpa asi laibok thibani atopa state singit National Highway ga yengnabada National Highway 37 ge phibam masidi 100 Kenari Haina, all Jerivam Road Transport Drivers Union gi President and Sadananda Maitena Fundurakle. Wafamasinga si Jerivam District ki Lamkai Kaitel the Leba, all Jerivam Road Transport Drivers Union gi Office the Pangtokpa, Driver Thonauzam, the Mendra Lake, the Bagi Awab Fongdokpagi Thoram the Haikibani. And Sadananda Maitena, August Kunmangagi, Libak Tiba Todokamada, Yari Pok, Wikap Makale, Kaidagi, Thonauzam, the Mendra, Jayanke Shuraba Driver Ama. Reng pang amadi nungbagi marakta gari onthabadagi leikidaba asida all Jerivam Road Transport Drivers Union gi maikaidagi nungaitaba amadi awaba fongdokle National Highway 37 asi matam kaya ki mamangdagi semga sagalakliba asida mapung phana loisinduna miyamna lambi asida nungaina chatpa ngasi fawba phangandre National Highway 37 gi lambi gi phibam masina driver singna lambi asida chatpada panthung yaudringaida sigadra hingadra haibagi chingnaba amaga loinana driver singna miyam gi thabak tawre lambi semli ba kangbuna su matam chana amadi quality maintain tawraga lambi semdre
सांगलबा लंबी असिदा मफम अमा हेक्तदा चिंगनिंग खाइबा अचौबा नुंग कया ओंथरकपगी खुदोंग थिबा कया मेपनरी नेशनल हाईवे 37 दा चक्का 13 अमदी 13 पानबा ट्रक गाड़ी सिंह थौबा यारोय हाइना थिंगजिलकपा असिना लंबी असिदा लैबा थोंगी फिबम फत्ते ताकपनि हाइखे लाई सुननबा करमायना लंबी से सेमगदगे हाइबगी मेकानिजम हौजुपाव पुथोक्तबा हौजुपाव तौदबसे लंबी सिदैदा थबक पारिबा कॉन्ट्रैक्टर सिंह डिपार्टमेंट की मियोय सिंह से मतिक सादे मसागी मथौ तौदे हाइना अखोयदी खंजै मरम अदुना मसिगुंबा मयाम सिंह से अखोयगी गवर्नमेंट ना सरकार असिना अमुक्तंग येंगजनबीदना अखोय मखा ताना असुंगलबा मियोयबगी याइबी पिखमनबा थवाई पिखमनबा थौदोगसी मखा ताना थोक्तननबा अमसुंग इम्फाल जिरी लंबीदा चलिबा गाड़ी सिंह अदुगा पुक्सा पुरिबा सिंह असी मतम चाना मरम चाना अमसुंग पुंगिंग तंदु लेताना नुआइना अमतंग थौबा फंगनबियु हाइदना ऑल जिरिबा रोड ट्रांसपोर्ट ड्राइवर यूनियन की माइगैतकी नोलुंगना अपील तौजरी तागेल गवर्नमेंट पॉलिटेक्निक से मणिपुर की महिरोय खकनतना अवांग नोंपोक स्टेट सिंगदगी महिरोय कया तमदुना इंजीनियर कया पुथोखरबसु हाइरिबा पॉलिटेक्निक असिगे टीचिंग नॉन टीचिंग फैकल्टी मसिंग सुना लेतबना महिरोय सिंग मपुंग फाना महि तम फंगद्रे अमदि बिल्डिंग सु निंखाइबा याबगे फियमद लेरे हिरामसिदा पाउदम अमा कॉलेज असिगे ओजा वालिम सिंग अतुबा मतमदा टीचिंग स्टाफ वालिम सिंग अतुबा मतमदा अइन हुजि लेजै मफम असि तागेल गी गवर्नमेंट पॉलिटेक्निक तनी हाइवे पॉलिटेक्निक असि 1956 ता सिंगमरियों द लेबा आदिम जाति कैंपस ता हगदोखरब मतुंग 1972 दा हुजि लेलिबा कैंपस असि दा होंगखरब मतुंग हाइवे पॉलिटेक्निक असि दा मणिपुर गी वांगबदगी तोंगान तोंगान बा डिपार्टमेंट टेक्निकल गी अब तंबल लागलमबा मणिपुर गी अहानबा ओइरिबा पॉलिटेक्निक असि ngasi di kari karam film da leige have the myam punna yengminaba amadi mahiro sing dagi kari film da le have taminas 60 lege do 20 lere diploma pharmacy ki tare lege do hom lere si dagi hentoktana non teaching staff ta jo nil ne hojil leise aduga lab ki oina instrument fazana leite instructor amta leitre lab ki ozaju hana lermi hatak sahi ji da leigidre aru bidaina hajaning badi akhoi na hai bising ji tabiduna athu matam da hapiro hauji campus manung sida class loiraga evening or night time da drug abuse ki case mayam su akhoi thengnare ozagi atang bagari mangba satra gi mangba adu thengnare aduga hojik akhoi civil department go ina physics ka maths amna maru oiba subject ani sigi ozaji su 0 lere oza amta leitre aduduna akhoi na phamjari se akhoi na hairiba sing se athuba matam da concerned authority na immediate action lokhat pidraga di akhoi na agitation khra dum horani we won't hesitate college campuses total shutdown tawba asi haujaragani September date 8 si phaumanung da positive response phangragadi akoina hairiba agitation college shutdown tawba asi horagani September 8 2025 si phau yengage asigi mati phibam sukse leba khoi infrastructure se college e koina class tangpa matamda khoi gi earthquake kumba tawgibana maram moiraga college ari boibana kalam ke ada crack jalaga leba mathak toigira makha doigira yam phibam suksina lebaduna maram moiraga khoi ji class tawda phajana normal oina wakhan ji leitana class yaw ngamdreba lab tawgada practical tawgada sisu tawgadoriba khuju khulai je sum chokida leitaba maram moiraga du anamana sumangre aduga leihoriba khara sisu oza du leitaba maram moiraga takpina ba leitaba maram moiraga free de targa leba theory khara na loisinba pw yadabni practical marks dum pisinba aduga phajana di tawdrabani khoida karim knowledge leisilaktre ba khoi je hujik se aduna khoi sida akiba phawre ba khoi sidagi thokra khoi kari oini ha ba khoi tasena kire aduna khoi na areba da हाइजनिंग बदि अखोगी सिदा हाइजरिबा अवात बसिंग जे अथु मतमदा मेंखत पियो हाइना हाइजनिंगे अखोय याम वारे सिदा अखोय फ्यूचर करी होइनी हाबा तमगम जद्र हाइबा चाही हुमरा फाजक लगलबा गवर्नमेंट पॉलिटेक्निक असि ngasi ओजा वाटपा लेफ्ट इंस्ट्रक्टर वाटपा वर्कशॉप इंस्ट्रक्टर न वाटपा खक नतना बिल्डिंग फबो निंगाइ फिल्म लाकपना हाइवे पॉलिटेक्निक असि मुतखिबा याबा फिल्म दे लेरकपदि माहिरोइ सिना वाकत मिफम फमदुना अवाटपा ओजासिंग अमदि बिल्डिंग न चिंगबसिंग सेंबिनबा गिदमक वाकत पिफम फमदुन लेहौरि आईसी पाव गिदमक सगोल सेम संजोय गे लोइना पावदम जरिब कर्नजी तायल गवर्नमेंट पॉलिटेक्निक इम्फाल वेस्ट कॉलेज असिगे ओजा वालिम सिंग अतुबा मतमदा टीचिंग स्टाफ वालिम सिंग अतुबा मतमदा कॉलेज असिगे ओजा वालिम सिंग अतुबा मतमदा इंग्लिश ngani kulumdagi me humdagi manipur da thokliba irang asi maitaina lalan bagi mawongda PUCL na fongliba report asigi mayokta Shiv Sena Manipur State Unit na lei report asi PUCL na semjin sajilaga nakal namatagi oiba miyeng da fongba report ne
Maram aduna PU-Shell gi President Kavita Srivastava Manipur miyam amadi Maleng gi miyam da lale haina haijagadabani haina Shiv Sena Manipur Unit gi President M Tombina ngase Bauparada laiba Shiv Sena gi office da pangthokpa paumisinga unaba amada phongdokre magna makha taraduna kukina maitai da landarakpa si English ngani kulumdagi megi tang ahumdagi natte megi tang ahumgi mamangdagi kuki singna Churachandpur da laiba maitai singi mathakta tongan ba crime kaya chathabaga loinana miyoi kaya phuba chaiba amadi yum kaya mai thabagi thodok laikhrabani Maramaduna PU-Shell na fongliba report ase aranba yumpham yaudaba nakal namatagi oiba report ne Amaramda Manipur da Prime Minister Narendra Modi thaski tang nipan da Guwahati da thoram ama yawba lakadoriba asida Manipur da su Prime Minister na laktuna Manipur da hojek tangdulaita da phibam da leiriba ase ingtappa purakna ba honabiu kariguma Prime Minister na Manipur da lakadaba leirabadi laktringai gi mangoinana Manipur gi Governor na Manipur da leiba tongan ba political party singi mihusin kauduna All political party ki mifam ama famduna Manipur da thokliba irang ase variation puraknaba mangjaunana roadmap ama semhause miyamna kham thengna wanaraba matam asida BJP amadi Congress party na khongchep haina duna leire madugi mahutta Manipur miyamna wariba asi koknaba Manipur da miyamgi lengak ama semgadabane hauji Manipur da nongmada sangraba yadraba potche gi mamal atiapak na wangle Masi tholiba si aini yadaba maungda khulai paiba lup kayana illegal tax lobadagi potchegi mamal nongmagi tangba hengalak Shiv Sena Manipur State Unit na chahi kayagi mamangdagi Manipur gi lairiba National Highway ani asida Highway Protection Force thamnaba lauduna lakle Hauze fawba lengak na thabak oina pangthoktabana Manipur miyam kham thengna wanaribani hairi Governor sina all political party ki meeting ama if karigma Prime Minister Imphal se lakane hai bagi confirm oirabadi all political party ki mifam ama Governor na thu matam ko biyo ana ye ki lariki laishu ki thabu ki inghang ki satpa se mase ki se khoi by road satpa yad rabani na especially khoi ki maitai community ki oina di air ki fair se mase tangkhai ma tabiyo na leiba state ki governor ki khutang da appeal tawjari PU-Shell ki president Kabi Srivastava mana lana semjil lagi iriba adugumba wahan thok yaudaba asigumba Manipur miyam henna mai sakna naba henna nungsina dana ba hu kami ba sigumba hu ibu laik ase iriba mi amadi ma aduga loina court hojik sub committee ma semga masi kanna akhoi gi kanana lali kanana chumeni thikali research makoina decision nama pi modona moina marakta sigumba laik ma phongse Shiv Sena na condemn tawe loina masi gi president Kabib Srivastava na maleng miyam da lali haijagadamni Manipur lengak na lamdam asigi lambi thong pakthok chawthokpagi khongthang ama oina ain kaina sajilamba sing haukiba tha khara asidagi hauraga leptana eviction chatharakpagi sarugam oina ngasisu Imphal East DC gi miyeng makhada khongman mangjildagi hauraga okram chutek phabu chathakre eviction aduda mairasang miyang pan thokham amadi lanai lamdagi hendokna sajilamba structure kaya marum thugai khe adu nakalamorom da eviction aduda thugai da structure kharadi mafam kharada adumak lehaure masi karigi damak thugairam dabano haibadu miyamna wahang hangnarakle Haukiba chahi English ngani kulumdagi me ahumdagi haurakhiba irang asina maram oiraga lanjena duna relief camp tulairiba IDP singbu cheng super fine amadi hawai khara pizaraga thamniba asi toktuna masa masagi maram damda hanjin halo haina more haino mokong ward number 7 dagi haujikna Thawal district tulairiba wangjingi lamding higher secondary school da hangba relief camp ta changjafam lauribi laisang them tamemna ISTV da phongdorakle Tha kontre phajal lamdam asina thoklebe irang asina maram ore Manipur gi tongan ba relief camp da leiriba myoy singa dana makhoi thengeba kari khudong chadaba haibdu myam punam tang taminas Lamding higher secondary school gi relief camp asida saidang duna leirakpa ase sahi ani helae ngasi phawda sarkarna aikhoibu yumda hanjil halani yumda hanjin magi naksil edi hairaga ngasi phawda awaba khangduna ngasi awa hanjil handana adum awaba khangduna leiba hanadi aikoi rims tasu anabada puba matamda aikhoina relief camp gi CM puraga satpa matamda aikoi hidak langthak free da phangami adubu hojikti CA puraga su aikoi gi anabagi hidak langthak chi aikoi isan oina leijaba
सुमायना अवाब कया मायोगनबसे अखोई यामना वाय अदगी अंगांग उन्नबा अमा म ओइरगसु अखोई इसागी इरनाय ओइना दुम होनजबा सरकारदगी मतेंजी कया फंगदबा अंगांगी लाइरिक लाइसु तंबदो ओइरो अना अयेक तो ओइरो अदुके मते अखोई ngasi सिदा सैदांगुना लैरिबा अखोईगी आईडीपी सिंजीगी अवाबसे अमुतंग सरकारना उबिरगा अखोईबु अथुबा मतमदा अखोईगी इरमदम अखोईगी इयुमदुदा हलनबिदुना अखोईबु महौसागी पुंसीदा हंजिलहनबियु हाइबा वाफमजी ngasi मीडियागी थोंगदा थमजरी साइबर हरासमेंट ना मरम ओइरगा थासकी तांकुनी थोइदा मसागी मयुमदा थौरी यालगा सिखिबनी हाइबा मोइरांग थमना पोकपी मखा लेकाइदगी खोइराकपम रोजिलिया देवी की थवाय याउद्रबा हक्चांग ngasi rims ki moktagi lawduna hongnabi matung ina aroiba mathomangam pangthokre misi asiki matangda semkiba jesi amadi imung manungna misi asi cyber harassment na maram oiraga thokibani jenaba miyoi sing fagatuna maralgi matung ina cherak pigadabani haiba demand tawduna asiba haksang lawduna lairekiba adu police ki maikeidagi jenaba miyoi mari fagatuna lokafram thokpa ain gi oiba thabak lokatpa hokibaga loinana jesiga police department amadi district administration bisnupur ga tangkak kayada wari sanaduna amadi local mla ga wari taminaraba matung ngasi rozilia gi thawai yaudraba haksang lawduna maitegi chatnabigi matung ina aroiba mathomangam pangthokpani hari Nakalamromda asiba haksang lawrabasu thawdogasida chenabani haina fariba juvenile mari asi makoina aingi matungina karigumba jail da changba yaba chahi shuraba matamda mapunsi supa jail da thamdriba makai je sigi khongjang halloi hairi Imphal gi All Lambulen gi Tribal Girls Hostel da leiriba Central Paramilitary Forcing athubada Hongdokter badi akanba khongjang sangshilagani haina Tribal Youth Council Manipur TYCM Central Headquarters ki spokesperson Ningreishang Jimik amadi Secretary Education and Student Affairs Thangmaingam Awungsi anina phongdorakle Wafamasi Paumi Singa ngasi All Lambulen gi Tribal Girls Hostel gi gate mamangda unaba amada phongdokkibani Makoina makhatana hairiba Girls Hostel asi Tribal Youth Council Manipur TYCM Central Headquarters ki team amana inspection lakpane adubu Girls Hostel asida miyoi amata leiramdre arapa mafam chingdagi lakpa tribal nupi masa singna leigadaba mafam sing asida Central Paramilitary Force thamjinduna hairiba hostel asida miyoi amata changbagi ayaba amata pidre Girls Hostel asi Travel Affairs and Hills ki makada run tawbani asigumba nupi masa singi laifam asida military personnel sing thamjin bahaibasi tribal singidi laibak thibani Girls Hostel asida leiba phangdabadagi tribal mairoi singna migi yumda rent lawduna yamna wana leinare tribal nupi masa singi yenglaga athubada mari leinaba singna lenga ki mari leinaba singna Central Forcing asi lawthokadabani mairoi nupi masa kaya chingdagi wana laklaga Imphal asida mai masing tamlibani adubu makoigi laifam leitabadagi ngasidi migi yumda rent lawduna leinare masina sendok marang kaidaba imungi mahiroi nupi masa singda chauna saitheng pire Girls Hostel asida leiriba Central Paramilitary Forcing asi lamdam asida thokliba ethnic class asidagi Leiba Hokibani. Ethnic class asigamari Lainana Paramilitary Forcing Ashina occupied Toduna Lairamba Mafam Ayamba, Atopam from Zaba from Sing the Hongdok na Crep. Adumasi Girls Hostel asida Ladiba Forcing Asidik Nasi Hauba Hongdok Tre. Iramasigamari Lainana Home Department Kimiogasu Unaduna, Atumatam da Hongdok Pinaba Hiramle, Karigumba, Tribal Youth Council Manipur TYCM, Central Headquarters Kim Maikaidagi, Tamliba Dimanasi Atuba the Tabakta on Toraktaba Tarabade, Makatabat. Makal maka kayagi akan makhongjang changshilagani haike Innovative Livelihood Multi-State Cooperative Society Limited Indian Institute of Technology Patna amadi Indian Institute of Technology Bombay na Tribhuvan Sahakar University Government of India gi Governing Board member amadi NCUI New Delhi gi Governing Council gi members OIRB Jina Posang Bambu North Eastern State ILCS for the Vikshit Bharat Project Mission 2047 initiatives ke Managing Director oina khankre project asiki ahanba oina lakut khraba khongthang singde sustainable amadi green future oina ba Jan Hit electrical vehicle sing Meerut Uttar Pradesh da September 2025 da launch tawkhre maru oina project asigi makhada naha sing thabak piduna naha singbu hena pangal lehnana ba haiba asina maru oiba panam thamle
Manipur English ngan kulumdagi me humdagi thokliba irang asigi fact finding report ama PUCL na handak puthorakliba asi yamna bias oiba nakal namatagi oiba report oibana PUCL gi office bearer singi matakta FIR ama panbiu haina ngasi Imphal Police Station the People's Alliance for Peace and Progress Manipur gi President Mayang Lambam Bobina luchingba kangbu ama aiba cherol ama fisinduna wakat kre Iramasigamari Lenana Mayang Lambam Bobina PUCL na putokliba report asi maitai furupta atamdana singnarakpani hainan lawe PUCL na fongliba report asi yumpham yaudaba nakal namatagi oiba report ni haike Ada aku ngasi application nama Imphal PS ta Imphal Police Station da submit tawuni karigi complaint hai ka da moina PUCL gi fact finding ne nama puthorai je masi jamna bias oiba one sided oiba particularly Maitai community de attack tawune na hairaga haiba meeting office bearer jingje moigi mathakta FIR ma pan bio na haibagi aduga mari leina na koina application ama submit taw Tungan ba award kaya fangkraba Beryl Thangana iba ai amadi adungagi ithai lairik mitai mayak nauna Fongmagi Thoram Gem College of Arts amadi Manipuri Literary Society na sinduna Gem College of Arts ki auditorium na pangthukre Thoram Madhuda Manipuri Literary Society ki President Naurem Lokishore Gem College of Arts ki Principal Professor S. Lanchen Mitei Gem College of Arts ki Department of Manipur ki Head Professor Y. Kunjabihari DMU ki Department of Hindi ki Assistant Professor Dr. Shinam Tondo na chingba sarukya ke Tharangamari Lenana Aiba Beryl Thangana Ithai Varas Lakchingaida Leramba Loktak Pat ki Saktam Mangkraba Matungda Thongliba Environment ki Crisis ta yumpham oiraga ikhiba lairikne English ngan taramanga da Bengali mayakta phongkhibani lairiga si DMU BA gi 8th semester da tamnaba khangatpa yaurakpada natana horakliba mairusingna paba phangdabana maram oiraga mitai mayakta nauna amuk phongmani haike ai thang da pokchaba moina aina angang oring da thengnakibaduga olaibasiga masigi marak sida lairiba yam chauna khenaba de ahongba mayam sana leijarmibagi yamna ing signa leiramba ikang thadana Loktak ki singse Imphal Turen Marinda singthokhiba pan thadana amuk loktak ta hajala loktak ta ising chawbna singba pungwang mangraga isingna loina thumdinna leijebase hana gi masak mangjebase ki nungai taba ma maduki sagalaga ijehiba nobe World Oral Health Day 2023-2024 amasung 2025 ka mari leinana Ministry of Health and Family Welfare Government of India dagi National Level Award Phanglakpada Dental College Regional Institute of Medical Sciences RIMS ki faculty doctor intern staff na chingbasing harautayama phongdopagi thoram RIMS ki Dental College ki examination hall pangthokre thoram aduda RIMS ki director Professor G Sunil Kumar Sharma amasung Dental College RIMS ki principal Professor B Pravin Reddy na maru oiba president member singoina sarukya khipaga loinana Dental College asigi faculty sing doctor sing amasung staff na chingba kya su sarukya khe Thoram Madhukamari Lainana RIMS ki Director Professor G. Sunil Kumar Sharma Dental College RIMS na asigumba lemjaningai oiraba National Award fanglakpasi RIMS ki oina sautok chaningai ne matung tarakpada su thoidok hendokna miyamgi seba tawduna afaba kaya oiraknaba hotnasi phongdokhi I am very hopeful that over the next maybe few months or years, we should be having our MDS courses, we should be having our PG block. I think recently we received about the proposal of a post-graduation block. I will be submitting in the next SEPC for approval. By then we should be having a different wing for post-graduation. And also about the creation of the post and also the much awaited promotion. All should be in line. Lamdama Sibu mainland India gi miyoi singna karamba mieng da yengli bage amadi democracy gi wahan thok leitraba leipak ama oire haiba simak handaki PUCL na puthorakli ba nakal nam khakta da tongsinba aranba report asina hena mayak sengale haina KCP taibangan ba group na hairi Lona Thinkraba Lubasigi Publicity Secretary Salaingan ba Mitei gi cherol amada PUCL si miyam gi yeknaba organization amani haina lauthok-tuna aikoi punna thengnaminana ba matam adu yaure tanfam masida miyam gi mihusingna su masagi mathaudagi leithok-tuna lotuna leibagi matam oidre hari PUCL amadi Editors Guild of India EGI anina Chin Mizo Kuki Jo narco terrorist singdagi achoba senfam longduna aranba report sing semnaba honarakpani haibasi mayak sengna khangba ngamle masigi matakta former chief minister N Biren na lamdam masigi tungi surol singbu drug ki langdagi kanjanaba hiram amata da compromise tawre haina
पाइखलकपा वार ऑन ड्रग्स ना मरम ओइरगा कुकी कांगबू पोपी थाबा कांगबू ओइना उहंदुना लाना संदोकले हाइबा वाफम पीयूसीएल की रिपोर्ट ता यौशिलकपा असि यामना लाइबक थीबनी पीयूसीएल की रिपोर्ट असिना इरांग असिबु मितै फुरुपना हौबा ओइना उहन्नबा होन्नबकी मथक्ता मतम सांगना इरांग असि ठोकनबा सुंगतुना लाखलिबा चीन कुकी जो फुरुपना मरा लेतबा फुरुप अमा ओइना उहल्ली अमदि लांदुना लेरे खंगलबा चीन मिजो कुकी जोगी नाकल नामगी वाफम सिंगबु कुपसिलगा पीबा यामना बायस ओइबा नैरेटिव सिंगने हौजी फाउबा वायल लोइसंगदा लोइसिंदना लेरिबा EGI गी फैक्ट फाइंडिंग रिपोर्ट असिगी मथक्ता PUCL गी अरानबा इंडिपेंडेंट रिपोर्ट सिंग असिना मितै फुरुपु अरानबा तहनबदि ngamloi PUCL अमदि EGI गी अरानबा रिपोर्ट सिंग असि मरि लेनबा सिंगना अथुबदा लोगी मटुंग इना यंगसिनबम थोए असुम वाफम सिंग नाथैदुना थमलगा अरानबदा सौगतपा हौरकफम खंगदबा सिंगी इरांग असि हेना साउथोरक्तनबगी दमक्ता अमदि लोइसिनबा नायरोइदबा सेमजुन साजिनबा वाहेगी लांगदा पंगथदुना लैबा मतम नत्रे अखोई पुन्ना इमालेपाक इरमदम कनबदा अंगंबा थौदांग लौमिनरसि हाइरि हौजि पावगी मरथना अतेम ब्रेम तलुचरी Shija Breast and Thyroid Clinic, Shija Hospitals na lagliba August ki tarik kun mga dagi kontra fauba free breast and thyroid cancer screening camp ama pangthok chagadauri. Mammogram ama sung mari lay na ba investigation da 20% concession loy na procedures da 15% concession gi kudong jaba pizari. Breast and thyroid ka mari lay na ba hakchang gi nuay taba lay biragadi kudong jaba silaw biho akupa marol di damag Shija Hospitals sa pau biro. Honglakliba punsigi lambi sida araiba chaba yaba makai sasinari. अदुने हिदाक लांगथक कयाम चादब यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल दादा ये मकी गनो अदब थमो सिगी यमसे नेक्स्ट टीएमटी ना चेक्सन ना लाक्सिलगा थमखरबनिने दादा नंगसे जुहार हाबगा अमत कीदरबो असुमना मयामना मचलबो नापशन दुगम मसिगी युमसिबु असोयंगान कोकदबदगी नेक्स्ट टीएमटी ना नापसेली नेक्स्ट टीएमटी जुहार हाबदि नापकोकना बसेमबनी जर्मन टेक्नोलॉजी सिनबना कंक्रीट का तोकनतिना मतमदा मपांगल अमुक हेना एंगल अदले नेक्स्ट टीएमटी स्ट्रेंथ इज इन द क्विक मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खूबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup break ki matungna mayam taram nokchari makata ba pauda नौना इलेक्शन पांगथोक्तुना मियांगी मिहुत खनसे मणिपुर थोकलिबा इरांग असि कांग्रेस पार्टी खक्तना तंगदु लैताबा पुरकपा ngamgani haina MP सप्तागिरी शंकर उलाकाना इंडिया पुंपदा अगस्त 22 सेप्टेम्बर 3 फाउबा पांगथोक्लिबा स्टेट लेवल रैली ऑन भोट चोर गाड़ी चोर की सरुकम ओइना मणिपुर प्रदेश कांग्रेस कमिटीना सिंधुना पैलेस कंपाउंड लेबा सिटी कन्वेंशन सेंटर दा पांगथोकपा स्टेट लेवल रैली दा हाइख्रे ngasi thorambaduda saptagiri shankar ulaka MP AICC in charge Manipur amade Christopher Tilak secretary AICC in charge Manipur CLP leader O Ibobi MBCC ki president K Mega Chandra yauna MLA amade Congress ki thauba kyana saruk yakhe MP saptagiri shankar ulaka na makata na haikibada mapung phaba government ama leikhiba Manipur da kari maramgi PR thambano haina parliament ta pukhatpada ningthi nungaina khanadaba Modi na Manipur da chattabasi kari maramgino haukiba English ngani kunmari da pangthokiba Lok Sabha election da India block na mai soidana paklagani haiba survey report da khangmangam Maharashtra madi Haryana na chingba state kaya da thajadana NDA na masing yamna vote ka khiba asida chingnaba amadagi AICC gi luchingba Rahul Gandhi na luchingba singna tha taruk changna thigatpa hobadagi tongan ba state kaya da voter kaya aran ba mawngda voter list da hapchin bathengna khe BJP na vote hurali haiba khangba ngambadagi ngasi pangthokliba state level rally on vote chor gadi chor haiba thoromasi BJP na aran ba towa amadi Indian constitution bu khongaung na ba kaya asi India pumbada leiriba mipung khudingmakta khangan ba pandam da pangthokpani haikhe And the president rule, even after having 55 or 60 MLAs, we have the president rule in Manipur. And for extending the president rule, Amisha and his team, they presented the resolution at 3:30 AM in the morning so that no one can discuss Manipur, no one can discuss why the president rule has been imposed in Manipur. The next time again,
this current Lok Sabha, they hardly gave us 5 minutes or 10 minutes to discuss about Manipur. And our demand has been simple. We want fresh elections here in Manipur. Let people elect their government and solve the issue which we are having in Manipur. It's almost 3 years. 60,000 people have been displaced. There is no solution. There is no peace. The Prime Minister is silent on Manipur and he is not visiting Manipur also. We will be standing with Manipur and we will ensure that peace returns to Manipur. And our demand is very simple, that fresh elections have been declared and ensure that peace and brotherhood comes back to Manipur. This is which we've been demanding so far. Thoramaduda Wangang Kiba MPCC General Secretary P. Sharad, ex-MP Lok Sabha T. Maina, veteran politician O. Joy, CWC member Gai Khangam Yauna, Wangang Kiba Kayana Haikibada, Huran Bagi Tarani, Mapugi Nongma Haibadu, Nasidi, Congress na Fare, English Singani Taramari Dagi, English Singani Kunmari Fawada, BJP na Tokiba Aran Bakaya, AICC na Fare Haike. CLP leader O Ibobina, BJP na Sasan Tarokpadagi, Ngasi Fawa local body election Karigi Pangtuk Tabano, opposition leader Rahul Gandhi na ECI da Sikiba Maralbu ECI na Yumpam Yaudaba Wafam ni Hairakpa, Congress Party na condemn tawi, BJP gi Aranba Kudingmak Ngasidi, Miyam da Kangan Bamatam Oide Haike. Manipur da BJP na sason hector padigi grassroots ki local body election se BJP na hujik song ta khomoba kari marang no tam aniat sugador ba singi autonomous district council se koina wi great difficulty adi kon hena ticket ani election tawda da lem da khoi matam da tawre na adi panchayat election tawre na local body akhoi tam he loiba loiram dai ti tawi ra kari marang gi no hujik taw moina dictator ga praja gi myuna sason tawja da local body do panchayat to for example Manipuri khau di puthoga BJP gi kambu kharam na puri khau ka chalo hujik supreme court jong case to nari dure atai local body urban local body hire khalasi masi phom na dictator gi shasan na traba huya is constitution masi hura la ka sason taw bane ba chine ba clear cut example je BJP se chorni hot buran bani hai si apoi local body se clear cut atoi ta abne adu masi BJP na utang reply taw MPCC की प्रेसिडेंट के मेगा चंद्रना मणिपुर मियाम की खोलाव कांग्रेस पार्टी न तागनी कांग्रेस पार्टी नतना बीजेपी थेंगनब ngamloi मोदी लेंगाकना ECI गा मानरगा लेबागा सी मांगनब सिनबा सी यामना लाइबक थिबनी ECI अमदि CBI बु खुलाई ओइना सेजिनदुना इंडिया पुंबा मथक मखा ओलकप मतमदा कांग्रेस पार्टी ना मियाम की दमक लेपकनी लोइनना मणिपुर की इरांग असी कांग्रेस पार्टी ना शासन पाइरब मतमदा शांति सोइदन लाकनी बीजेपी दी कांगलुप खाइबा मियाम की अवाब खंगदबा पार्टी अमनी CCTV कैमरा की फुटेज सिंग येंगनबगी रूल सिंग सेमदोकिबा असिना बीजेपी ना बोट हुराली हाइबा तसेंगना ताकले इंग्लिश गनी कुंतरेता कांग्रेस ना सोइदना सेंटर अमदी स्टेट ता गवर्नमेंट सेमगनी हाइके ngasi aikoigi praja singna hangi lamdam asida shanti karam kanda lakani lamdam asigi praja na hangi bharat ki pradhan mantri Manipur da karam kanda lakani Manipur da shanti porokna ba karam kanda honagani Manipur ki loiji loya amasung sing da leiba mayam puno bakna hangi shanti laktuno masa masa gi mayum da karam kanda hanjan gani masimiyam gi voice ni bharat ki scheme khurimak state asigi scheme khurimak ngasi makoina loina lut tawbre lut tawna lamda masigi hak mat payaro lut tawna lamda masigi bon right lamda masigi praja singi hak kam ona bayaroi maramasina ikoi puno bakna voice leijadraba law ngamjadraba hai ngamjadraba praja singi da makta congress party na under the leadership of Rahul Gandhi si aikoi na soitna ngakani amasung madu aikoi de miyam da deliver tawna honagani स्टेट लेंगा की खुद लेबा पंचायती राज सिस्टम मथौ तोहनबियो हाइना महसोर थौनावजमना मरि लेनबा सिंगी पुनिंग सिंगसिलखले मणिपुर के पंचायती राज सिस्टम असिदा ओइरिबा फिबम की मतंगदा इंग्लिश सिंगनी 13 सेमखिबा एडोक कमिटी की मिहुत ओइना आरपी अथवाले की नेशनल सेक्रेटरी महसोर थौनावजमना यूनियन MOS रामदास अथवाले की खुथांगदा यूनियन पंचायती राज मिनिस्टर दा पिसिनखिबा मेमोरेंडम की पाखुम ओइना यूनियन मिनिस्टर राजीव रंजन ना थादोरक पचेरोल दा पंचायती राज सिस्टम असी मणिपुर पंचायती राज एक की मतुंग इना स्टेट लेंगाकना तोफम थोकप मथौने हौजि फावबा तौदना लेरिबा मिखल असी अथुबदा पांगथो
haiba wafam ministry na mamang da phongdo kiba leikre haiba wafam cherol adra pale maheshorna hangkiba wahang adugi pakum oina thadora kiba cherol aduna makhatana manipur gi oina manga suba general panchayat election asi haukiba chahi english singani tara taret ke september thada pangthoke manipur da ngasi phawba panchayati raj ki election amata pangthoktona leiba asida marileinaba singna miyeng changbiduna athuba matamda mikhalasi pangthokpiu haina marileinaba singi pungning singsilakle Artificial Insemination Mobile App Athubada Horagani, Dairy Farming Toriba Singna, San Machak Kapada, Hena Kudung Chab Oiragani Haina, Department of Veterinary and Animal Husbandry Director, Dr. R.K. Kogen Rojitna, Sanjan Thongda Laiba, Directorate of Veterinary and Animal Husbandry Office, the Pangtokpa, Pawgim from the High Crate. Director Dr. R.K. Kogen Rojitna, Makataraduna, Department of Sigi Porompat Laiba, Liquid Nitrogen Plant, Ising Ichana, Maram ising ichawna maram oiraga plan asi mathau toba ngamkiba adu New Delhi da leiba MS Sterling Cryogenic India Private Limited tagi expert koraga 7 badagi tha asigi tangkun mathoidagi amuk khana mathau toba haure plan asina nitrogen gas minus 196 Celsius ta lehallaga maduna artificial insemination gi damak sejinari ba cement thamlaga sanda kapagi matamda lauthoklaga sejinarambani adubu plan asina yakidaba aduna matam kharadi dairy farming tawriba farmer singda kutung chadaba kharadi mayoknahan kiba thokre haujiti plan asina functional oibadagi joint director amasung deputy director singda pau phauraga san macha kapa artificial insemination hauba yaragani haike artificial insemination gi straw singsi liquid nitrogen sida preserve tawni laibak thibadagi handaki ising chawduda plan ji tumjan gidna matam gara plan si thabak tawba ngamudre Sterling company na moidegi mi tharaga spare part mayamma koi sindoga ji hogiba tarik kuma thoi sida functional loire yadringi marakta koi maruina dairy farmer sing sina wabi hiba department da noi gidaba mayam singdo koi hojik dairy farmer sinnaw singsina kanabasi lobiro haina pil tawjari aduga artificial insemination si public na mobile veterinary unit veterinary gi 1962 da dial tawraga service phangma sumaina AIC gi su yumda leiraga online da aigi sanje hit la e masa kapiu haibagi app sama koi NIC ga tanaraga koi develop tawbi stage da lejari app si hoju phawda 80% gumba develop tawbo loire masi sungsoi choidana yamna tenma matamda maruina dairy farmer singsi da masi kan basi phangan jagane na koi thamjari Thoramaduda aspirational district oiriba Chandel da veterinary officer oiriba Dr. R.D. Samarena artificial insemination amasung atai vaccination gi matamda district asigi manung hanjinba mafam singda yokshilaga madugi kudong saba kathokpa amaga loinana honari babu sakangduna sel yauna kudol piduna ikai kumnake veterinary officer Chandel Dr. R.D. Samarena department asina matamatamgi paikatpa FMD LSD CSF HS amadi BQ PPR ARV gi vaccination artificial insemination district asigi leiriba khul singi chief amadi ningthau singa pau phaunaraga sasan singda kapthoklaga lakle masina epidemic na chingba tholakadabadagi mangjaunana ngakthokpa ngambani haike sigumlaba aingon the aspiration district amadegi yamna vaccination da khangde atei da khangde lambi lamkhang phataba aruba yamna thengnaba ama oiduna aibu sumhaina department khegi sir director Khogendra Jit aduga mahakki staff phoi mayamna aibu sumhaina khandok piraga aibu ngasi press da sumhaina aina phongdokpa ngambase aibu yamna aigi thamoida thawgatpa amasu phauze aduna aigi remaining service asi henna isang thona thabak tawgani Kumbi Police Station da Oshi oina thawpuramba Okram Dorendrona atopam famda transfer zatkibagi farewell thoram ama pangthokre Indo-Burma Sports Association IBSA Singjama Yumnam Lekai gi cricket player singi track shoot yantokpagi thoram ama ngasi Manipur Legislative Assembly thokcham Secretary singi yumda pangthokre Indo-Burma Sports Association IBSA Singjama Yumnam Lekai gi President L Chawbana luchingduna saruk yakhiba cricket player singda track shoot yantokpagi thoram aduga mari lainana sanaroi singna event kharada sum sanabagi mieng asidagi khara chawthokna atoppa masana singda su sanabagi tangai fadaba lei maramaduna ngasi lamdam asida su cricket masana India gi oina su yamna pamnaba masana amasu oiriba asida miyeng kanna changnaraktuna afaba sanare kaya amasu thokrakle masibu pungning thogatpa oina tungda hena
ꯀꯌꯥꯅ ꯃꯥꯏ ꯄꯥꯛꯄ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯁꯥꯟꯅꯁꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯗ ꯀꯥꯟꯅꯕ ꯂꯧꯍꯟꯅꯕ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯁꯥꯟꯅꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯣꯠꯅꯕ ꯆꯪꯉꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯊꯪꯗꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯕꯗ ꯈꯨꯗꯣꯡ ꯍꯦꯟꯅ ꯆꯥꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯃꯤꯟꯅꯁꯦ Inat kanba isagi lining laishol ngaktuna thamba haibasi aikhoigi furup kanbani isagi haurakfam inat lining laishol leijaba maitaibu malengi furup amatana manganba muthatpa ngamloi haina sikog advisor akham langol na haikre wafamasi maitaigi na chatnabi lining laishol thaugalol ngaktuna thamnabagi pandamda lingkhatkiba kanglei inat yokhatpa loop Nambolgi yankhayom doirak suba numit kamari lainana Nambol makhalekai da leiba public hall da Pangthokpada loinana oinam Nambol Ponthozam amari Nauria Pakhang lakpa e sidagi khangalaba ahal oiraba singda all as pension yentopagi thoramda haikibani Kanglei inat jokat palup Nambol na sinduna pangthokkiba thoram maduda Nambol Municipal Council gi chairperson Chinga Khambasanta Kanglei inat jokat palup Nambol gi Thopurel and Tomal Mangang Dean School of Humanities DMU gi Professor S Lanchen bana chingba miyosingna saruk yakhe Akham Langol na makataraduna chai lising kayagi puwari haurafam leijaba isagi lining laishol leijaba aikhoibu matik mayai leiba malem gi leibak amatana muthat pangamloi Kanglei inat jokat palup Nambol na hokiba chahi yankai henba asida aikhoigi inat amadi furupu ngaktuna amadi kanduna lagliba si aikhoi khudingmakna khangfam thoi mapangi saphuna aikhoigi culture aikhoigi nat amadi lining laisholbu manganaba silliba makhoibu maithiba pigani haikhe Mitay kan na naman kayo tayo, inat yukat pa tayo. Inat kan ba si mitay yukat pa niyo, mitay kan ba niyo. Mitay di, yam na akan na ba, puro ko inalakpa, horang ngayda, sa ilisang sina, sang ba sa ilising series sides na mitay di, yam akan na ba, puro ko mo ina, malim sila porak pa niya, lak pa niya ba. Uwirak pa niya mitay si. Ato na, mapan di tuan ba, puro singi, influence itilda sapuda ikoisi mutka do bos nati mudan basonga moye mitesi Tharomaduga mari lenana lobasi secretary Arambam Ramananda Luwangna ngasidi mamangai dagi chanarakpa maitegi nat chanabi lining laishol mangsilakle haike Akogi shabdan akogi inat kanbai basina akogi khwaidagi tophodraba thawai ni maramaduna akogi shabdan akogi inat kallabadata Kanagumba yengnaba batana akoida maithiba piba ngamoi maram aduna akoi saktam inara si saphat minanaba ngasi lembi lagriba halaman manupang khwai punna mangna khona biu haibasi kanglei inat jokupalu number 2 maigai di aroi boina wafam masit thamjari Tharamaduga mari lenana linthoi sagol sema madi Rajas Lorambam na sakpa khunung isai lantokhi Manipur housing sports phibam yamna fagadakle haiba team da National Sports Day kamari lenana thasiki tangkuntra da debate competition ama pangthokadori akupa marol yaski office tai khangba yagani hari Medical and Sales Representatives Association of Manipur ki president oiramba kaisam Devdatta na leikitabada lubasina minute ani 2 minute leptuna awaba phongdokre hari Housing maroi pau amukana pizari India lengak na 2 minute separate administration pi khrabra haibagi chingnaba phawre haina United People's Front UPF ki president Nongthomo Rupachandran haikre Atubu matamda miyam gi lengak lak lagani atubu chap saba matamdi haibangam di haina speaker ts September na phongdo kre Amadi MOS Home Bandi Sanjay Kumar gi khongchat cancel tokibadagi Prime Minister Narendra Modi Manipur da lakadra lakloidra haiba leikhai taba ngamdre Assam amadi Mizoram da di lakadawi Haji fabagi oina da ISTP na pizaba paw mata solution jare mieng tabiri basingmam ka hanna khurum jare